Image Paodam yang tabi riba kwai pun Manipuri na Naorem na taram na ukchari loina na khurumjari masigi maroi ba pauda Chief Minister N Biren na lupa crore 794 chang na sagadaba surface minor irrigation scheme groundwater irrigation scheme amadi infrastructure project sing sanadonbagi urep uyung tamkhre State asida COVID-19 laichen na sihan khiba mioi kungatare sukre loina na Chandel district ki Lamphau pasna khulgi chinglo da thaba mahi marong sing Pak sanna mang tak pagi yang sinbina na ba mari leina ba department ki pungning chingsilakle mapungay ba pawmo pijari lupa crore 794 chang na surface minor irrigation scheme chahum humudra ga manga groundwater irrigation scheme chamanga ga yangkai amadi infrastructure project chamaga yangkai mathoi sana bagi ureb uyung ase Chief Minister N Biren na video conference ki kuthangda ngasi city convention Imphal da pangthokpa thoidokpa thorom amada tamkhre state asiki tungan ba district singda sengwat kadabani scheme sing asi Union Ministry of Jal Shakti amade Union Ministry of Minority Affairs ki sentang makha da sengwat kadabani ngasi scheme sing sengwat kadaba mafam singda masa gi district ki deputy commissioner singna CM gi behalf da foundation stone sing gi maikhum hangdokhe City Convention da pangchokpa thoromatu da Deputy Chief Minister Y Joy Kumar, CAF and PD Minister Karam Shyam, Water Resources Minister Letpau Hawkip, Forest and Environment Minister Awangbo Nyumai, MP RK Ranjan amadi Leisemba Sanajauba, MLA Singh amadi State Government ki high-ranking official Singh su saruyake. Thoromatu da wangangladuna CM N Biren na hai BJP ki chungsin na balengak asina hawkiba chahi kharada mamang da tauramba thabak kharadi tauri paliba lengak atuda adu tawi ada tawi haiduna criticize tawringaida RTI tharaga natragana spot verification tawraga advice tawiyo lengaga sina mamangda tawramdaba go to village go to hills ki scheme na kachin koyada changsinduna thengnarakpa awarapa sing khanglakpadagi district singda semgaliba infrastructure sing asi chaliba chahi asigi December thada sangana ba thawrang tawri haibaga loinana ngase urep uyung tamliba sing mathang chahi gi August ki 15 gi mamangda loisinna na ba CM na official singda khanganke ngasi thawrongi mangoina na ayuki matamda CM na line canal ga loina na river lift irrigation scheme amadi working women's hostel sanaba foundation stone so kiamgai mamang lekaida urep uyung tamke Cannibalism, symptom, tami, adu ada cannibalism. Anu Manipuri mai koi anu go BJP led government sina hona jara ista mayam na makhung phara sanjok bibiu ngasi bhawa sanjok bibi ni manu bidam paper jam mayam hona na thagat sebi singa baditam ani makse lai ba kuna makse da development the manaba thakta leba self respect leba education gi lamda hero economy gi lamda hero any field da manaba thak amada koi leminana ba tu ba hona ba gi koi mission koi government se gi tu gi mission duni koi hona jari se masida da macha masu asoiba aranba mate yaubi adu high risk du prajamyamna suggestion advice ko da koi haram lowi adu ga koi sum thoga asum lambi da mayam ya pam wa khulon ko sen na ba lambi ni haike Chandel district ki manung chana leiba lamphau pasna khulge chinglo singda uchi khairoi amadi uchekna mahi marong sing maruoina chujak mahi sing paktang na chathokduna manghalle lairaba lomi singgi khanbiduna mateng pangbina ba lengak amadi mari leinaba department ki pungning chingsalakle lamphau pasna khulge social worker BD betha anal amadi lamphau pasna khunge khunja singna pamlo uduna mahi marong thariba mafam singda paumi kangbu amaga koina chatuna yengminakre khongsata tu da saruk yakhiba NM khungam kaubi nupi amana paumi singda phongdorokpada maki ekra maronggi lawfamado mahi marong thana naba pam sengdokpa pam yanba maru marang leiba amadi thana ba hona bada paisa mayam ama changkhre kumsi chahi asigi lomi sing
Sendong Pangbadi Lairadana Chujak Thabada Changkiba Senfam Adu Fawada Loina Manglagane Kwaidagi Luriba Mana Tha Ani Ahum Lairabati Pau Mahi Yanba Horlagane Matam adudasu uchina phau mahi sing ado loina chathok phigi gadra haibage lomi singna chawna chingnaba leire haina phongdorakhe social worker BD Bethana paumi singda phongdorakpada ngasimak malemda mipainingai oiraba COVID-19 napak sanna sandorokleba asida lengakna lockdown chathakibagi awaba maragasida mahi marong kharatang oirabasu lokcha haudrabadi khanduna pamlauda mahi marong kaya thajaribani aduga laibak thiribadi maruaina uchina mahi marong sing chathokuna paksana manghan biriba asini masina makha asum chatharaktuna lomi singna chahi ama chanabagi chanabani khanduna thajariba phau ado amuk chathok pirabadi lomi sing kari oigani haiba sikhalubada awaba ama oinare maram kaya asina Manipur government ki mari leinaba authority amadi district administration chandalna athuba matamda meeting changbiyo Uchina Sohan Kraba Laufam Singi survey amat Tokpiduna Lomi Singda Matik Chaba compensation Pibinanaba Sinbio Amasung Matungda Asumna Pau Chatok Pi Danabagi Damakta Tingnaraba Marilainaba Loisangna Sinbio Hanasu government gi Pongning Chingsilakli Singmi Akwedi Singlau se Sidum depend Tawzibani Akwe Laumi Akwedi Upalete Aduna Central the Sigumashu Fun Lay Relief Fun Lay aduga state asu lei aduna akhoi gi aningba apamba akhoi gi hak haibise akhoi phongdokodabani ima ipa sarkar lei government lei asi athubada khunya singi damakta asokpa imung gi damakta asi complaint tawjabani Ngasi Manipur Pradesh Youth Congress Committee amadi National Students Union of India NSUI Manipur State anina pullaga BT Road Congress Bawan Mamangda NEET amadi JEE exams asibo yeichok pio haina wakan mifam phamkre Manipur Pradesh Youth Congress Committee ki President Mahananda Nunglepamna phongdorakpada hauji COVID-19 namara moiraga asiana hengalakpa amadi COVID-19 positive oibagi chang hengalakpa asina exam thagadoriba chatra singna mipaiba pokpa hengalakpada natana chathok chasingi khudong chadabasing amadi parents singa loinana karamna lakani haiba ngasi phawada paliba sarkar asina phongdok pidabana NEET amadi JEE exams asibu yaichok pio haina phongdorakli wakat mifamadu maruaina Sri Tongbram Mangibabu Vice President MPCC Sri Mahananda Nunglepam President Manipur Youth Congress amadi P Bangim Chandra President NSUI Manipur na luchingki Jenims tangasi COVID-19 amara moiraga mioi ani lekhidre makoi ani asi tharaga state asida COVID-19 na lekhidabagi masing asi kunga taret sukre ngasi lekhidaba mioi ani adu amana Chandal district agi chahi yankai manga rom suraba army nupa amane aduga atopa ama aduna Imphal East district agi chahi nifu rom surabi nupine makhoida COVID-19 positive oibeda natana atopa leina su lei haina health department Manipur gi cherolamana phongdorakle nakalamarom da state asida hokiba pung kunmari da General population dagi mioi marifuga matoi Central Armed Police Force CAPF dagi kuntraga taret apunba mioi chamaga tara Nepal nauna COVID-19 positive oiba thengna kre positive oiba thengna kiba se BRDL RIMS da tara BRDL Jenims da nifu Thawal da Mapal Advanced Hospital da mari Babina Diagnostic da Mapal Imphal West RAT da kungamanga Chuchampur da taruk IRL da ani Imphal East da taraga nichoi Ras Medicity da amani Makoi Imphal West District dagi kuntraga taret Imphal East District dagi kungamari Thawal dagi taraga nichoi Kakching dagi ama Bisnupur dagi ama Senapati dagi ani Chuchanpur dagi ani Tengnopal dagi ani ne Kakching dagi ama amadi Chuchanpur dagi amadi mioi ani di Mapal dagi halakkibane atai Homudra Mapalna akangnaba travel history leitaba local sing ne Positive oiraba sing lokhatuna COVID care facility singda thamkre aduga haujik Haukiba pung kunmari asida apunba mioi chama amuk nohona na test obada negative oibadagi discharge tawkre discharge tawkiba sing asi CAPF dagi yangkai mapal Senapati dagi ama Unako dagi tara mapal Thawal dagi tara nitoi Jenims dagi taret amadi RIMS dagi anine hauji state asida apunba COVID-19 confirm case lising manga chanipal nifuga humdoi sukre aduga recover tawkibagi masingna Lising mari sumna yangkai taret active case tana lising amaga chatret yangkai mapal leiri narubadagi farakpagi chang chada humfu mapal dasmik mari ahumne Nakalamarom da COVID-19 pandemic asida Kakching district yoina COVID-19 confirm case
Chaniga Taraga Nitoi Sukre, Masigi Manunga, Mioi Taraga Tarukti, travel history later, local singne, Mioi, Chamaga Maudra, Tarukna, Mapaldagi Halakibane. District asigi narubadagi farakibagi masingna chamaga humudra nitoini active case na nifu lady haina ngasi nongtil pungani fawda laikiba Kakching district ki quarantine center summary report apalli report asne makha taribadi district asida active case ta lady ba mioi nifu gi manungda mangadi covid care center Kakching da thamduna layingli district asigi containment zone na mafam amani district asida hangba quarantine center singda mapaldagi changlakpa inmate Lisingani chatruk somna manga lerabada inmate lisingani chamanga maudra manga di quarantine matam loiraduna discharge tawkre hauji inmate mapal quarantine tawduna leire district asigi apunba mioi lising mari chamaga maudra taruki sample loduna test tawnaba thabada mioi lising mari chama humudraga nepal gi test result lakle mioi tara nepal gina pending da leire hairi Lamdamasida COVID-19 Laichat Park Sanna Sandorokana Maramoiraga lockdown Chathakiba Miamna Awaba Kaya Mayona Ringai Cheragasida Eastern Youth Club Soibam Lekai Kanglabung Leirakamade Soibam Lekai Kanglabung Leirak Mairapaibi Chaukat Kongtang Anina Kusamna Dunangasi Yumthong Chahum Romda Cheng Hawaii Tau Tom Paparna Chingba Yentokre Polam Singase Lekai Asigi Pukchel Chauraba Mioi Singna Pirakpa donation Sillaga Yentokibani Pot Yentokagi Tabagadu Lengang Piba SOP Ngangna Chathakibani Haidi Wangkai Assembly constituency ki mireba mawaina lakliba by election asigi candidate amasu oigadoriba Thangjam Arun Kumar Singh na handaki pandemic oiba laina laichat COVID-19 nasiga mari lainana tungan ba polam kaya kendra sigi mioi singda mating pangduna lakli ngasi su kendra sigi containment zone lauthukraba chathok chasin gi khudong chatraba praja singda chana thaknaba polam kaya yenthokuna mating pangkre ward number 21 Wangkai Angom Lekai Wall Club ki containment zone manung da laiba imung yangkai dagina humudra laiba mioi singi nongmagi changdraba yadraba polam sing yen thokpagi thoram pangthokre loinana Chingmairong West Ward number 26 ki imung humudra gi mioi sing da su chana thaknaba polam sing yen thoktuna awana taraba mioi singi mateng pangkre Manipur gi apunba pak chawbagi saruk Tara thokpagi manungda sarok amarom tamak oiriba tampaki lam asina Manipur gi mapung oiba cheng gi pothok tuna amadi Manipur da leiriba miyang gi cheng gi demand ase tampak lamdamda leiriba low singuba yaba lofam khara amadi chingi lamda pamlo uba yaba mafam khara dagi pothorakpa cheng fauna lempana konarame adubu ngasidi chawkhutpagi mingda lofam singda yumkai office amadi makal makha kaya gi Thorang Singh Paikhalakpada Sizina Kibana Lofam Singhi Pak Chauba Hantarakpana Iramda Masida Puthokchaba Chengna Konaba Ngamdre Aduga Chawkhatpagi Mingda Sagalagliba Office Sing Industry Amade Mahiloisangna Chingba Kayana Mafam Yamlaba Puthok Liba Lofam Kaya Manghan Krehana All Manipur Progressive Farmers Association AMPFA Gi Cherolamana Fongdorakli Kangabok Kendra gi manung chanba tungan ba mafam singda COVID-19 positive oiba mioi sing yaurokpadagi containment zone lauthokuna mapal thokpa yadana leiriba imung singda BJP Manipur Pradesh ki former vice president Thokchom Jadumani na mating pangbaga loinana hidaksu kapthokre TH Jadumani na Kendra sigi manung channa Kangabok Sani Lo Lekaida sagai amagi mioi Nepal Kangabok Kulakpam Lekai da mioi manga amadi Kangabok Mayai Lekai Kangabok Tangka Lekai Lamlong Lekai amasung Pali Lekai hairiba Lekai sing asida positive oiba yaubadagi mapan thokpa yadana leiriba imung sing aduda nongmagi changba chana thaknaba polam sing thau alu thom hawai ngari thangnanaba ising hand sanitizer amadi face mask na chingba polam sing khusinaram khi hairi social activist ama oibatana tana entrepreneur amasu oiriba Dr. Ellison Abonmai amadi Jingtam Women Development Association na Manipur gi manung hanjin na leiba mafam singda COVID-19 gi lockdown gi awaba mayong nariba miyam da leptana chatharakpa tengbang pibagi saru ama oina ngase Kakching district ki Langmidong area da leiba Lukhrabi Chamada Chengthum Lafu amadi Sapona chingba polam sing tengbang pikre Hianglam Legal Aid Clinic United NGO Mission Manipur Voluntary Health Association amadi Partnership NGO Group Manipur ga punna khosamna duna Pangthokhiba ngasigi Lukhrabi singda tengbang piba aduga mari leinana Dr. Ellison Abonmaina Fongdorakpada ngasi tengbang sing pijariba asi akhanaba mapuroiba leikhidraba Langmidong area gi Imaibel iche ichal singda ngamjaba mateng pijabane
इशोरना अखोई मसेल अमना अमकी अवाब तारबा मतमदा अमगा अमगा mateꯡ पांगनबा हाइबासी महाकी अपाम्बनी मरम असिना मतम पुनमक्ता अखोई अमगा अमगा mateꯡ पांगनदुना अखोई मसेलगी मरक्ता नुंगसीबगी मरी हेन्ना चेसिल हंसी हाइना अपील तौरकली कक्चिंग डिस्ट्रिक्ट की मनुंग चना लेबा हियांगलम असेंबली कंस्टिट्युएंसी की बेनिफिशियरी कार्ड होल्डर सिंगदा PMGKAY अमदी नप्सफागी पीफम थोकपा चेंग केजी तरा तरा सुना पीद्रबदी चेंग येनबगी मरी लेनबा थबक तौरिबा सिंगे मथक्ता एक्शन लौखनबा PIL अमा थारगनी हाइना सेंगमाइजिंग खुनो वेलफेयर क्लब की फॉर्मर सेक्रेटरी ओरिबा बोर्ड ऑफ मैनेजमेंट मणिपुर स्टेट कोऑपरेटिव बैंक के बोर्ड ऑफ डायरेक्टर के मनिहारना फोंदोरकली वाफम असिंग असि यंग लर्नर एसोसिएशन लांगमिदोंग मनिंग लेकाइदल सिंदुना लेकाइ असिगी कम्युनिटी हॉल क्लब की थौमिसिंग अमदी लेकाइ मियोय क्याना सरुक यादुना पांगथोखिबा पाउमिसिंग उनाबा अमदा फोंदोरखिबने पाउमिसिंग उनाबा दुदा मनिहारना मखा तारदुना हाई लॉकडाउन मनुंगदा अवाब मायोंगनरिबा मियांगी mateꯡ ओइनबा हाइदुना प्राइम मिनिस्टर नरेंद्र मोदी ना PMGKAY हाइबा स्कीम हौदोक्तुना मियामदा लेमना चेंग पीरी अदुगिसु मथक्ता हानादगी अहोंगबा ममल पीदुना लाकपा नप्सफागी चेंगसु मियामदा लेंगांगना पीबिरी अदुबो हियांगलम कॉन्स्टिट्युएंसी की ओइनदी हाइरिबा चेंग सिंग असि मियोय अमदा चेंग केजी मंगा मंगा पीगदबा स्कीम सिंग असि मोंग मरिल ताद्री केंद्र सिगी ओइना हौजिक कार्ड होल्डर अमदा केजी मंगा पीबगी महुत्ता सुमनागी केजी अहुम अहुम खक्ता पीरी मसिगी मथक्ता केंद्र सिगी ओइना मार्च थादगिना जुलाई फावबगे नप्सफागी चेंग अमता येंद्री लोइनाना हंदक अगस्त थासिसु कार्ड होल्डर अमदा नप्सफागी चेंग केजी मरी मरी येली हिरम असिदा केंद्र सिगी मियामना थिगलुबदा मरी लेनबा डिपार्टमेंट की केंद्र सिगी नप्सफा अमदी PMGKA की कार्ड होल्डर लिस्टिंग कुंथ्रागा निथोय चमुंगा हुमफुगा मंगा की चेंग अमदी AAY कार्ड पाइबा युम चाहुंगा यांखै की था अमगी अपुनबा लौफम थोकपा चेंग केजी लाख अहुम लिस्टिंग कुंथ्रागा तरे चमापलदी था खुदिंगी चिंगथोकलगा लेरमे मरम असिना हिरम असिदा लेंगा की मरी लेनबसिंगना मियेंग चंगबिदुना मराल लेबसिंगी मथक्ते एक्शन लौखतपियो फोंदोरखी PMGKAY की चेंगसिदा 3 kg खत पीरे अदुगा नापसागिदना अखोय 4 kg खत पीरेबा अथो थंगनबा सुगनु केंद्रदा अदुगा मैंगफान केंद्रदा 5 kg सही मंगा सुबदगे दुम लोइना पीरगा अखोय हियांगलो केंद्रगी सिना ngasi फावदा पीददना अखोयगी लाइरिबा एजेंट सिंगदुना तौनिंग ममोंगदा माइ माइ पोलिंग एरिया दुदा तौबसिना थोनिंगदा क्राइम के आयाम थोए सोशल मीडिया दा फेसबुक दा मयाम थेंगनबिरमनी मसे अखोय थोक्तनबा यारि मखै लाक्तोरिबा सेप्टेम्बर थासिदगिदी अखोय चेंगसे कापता ऑल हियांगलो केंद्र सिगी ओइना अखोय करिगुंबा कार्ड होल्डर दा चेंगसे येंद्रगदी अखोय मरी लेनबा दा आइनगी mateꯡ लौरगा अखोय थबक लखसगनी पाउमी सिंगो नबातु दा यंग लर्नर्स एसोसिएशन YLA लांगमिदोंग मनिंग मयाई लेकाई की प्रेसिडेंट युमनाम इबोमचा मैतेना फोंदोरकपदा लाइरबा सिंगदा लेंगांगना पीरिबा नप्सफा अमसोंग PMGKAY गे चेंग असे मरी लेनबा एजेंट सिंगना मियामदा फंगफम थोकपा चेंग की चांग अदु यौना सेप्टेम्बर थादगी फंगनबियो हाइजबनी अदुगा मियामगी फंगफम थोकपा चाकथोंग मल्लिबा सिंग असे कनानो हाइना थिदोकनबा अखंगाई सिंगदा हाइजरुबदा फॉर्म नंबर 3 दा मेंशन बिरगा मरी लेनबा सिंगदा वाकतबियो हाइना खंगहलकपदगी वाकतनबा फॉर्म नंबर 3 लौजगे मरी लेनबा लोइसंगदा हाइजरुबदसु करेम कथाइनबा वाहै फोंदोकपिरखिबा अदुमक्सु मियामदा पेंदबा फाउनरी हाइना फोंदोरखि एमसू डिस्ट्रिक्ट कमिटी जिरीबाम सिंधुना एमसू कॉन्फ्रेंस हॉल दा यांखै मंगा सुबक फाउंडेशन डे थौरम पांगथोखरे एस गुलाबी सिंह एक्स जनरल सेक्रेटरी एमसू जिरी ब्रांच थानिल थोक्सोम प्रेसिडेंट एमसू डिस्ट्रिक्ट कमिटी जिरीबाम अमदे ई देवान सिंह एडवाइजर प्रेसिडेंट एमसू डिस्ट्रिक्ट कमिटी जिरीबाम एडवोकेट एल रोमन सिंह एक्स प्रेसिडेंट एमसू डिस्ट्रिक्ट कमिटी जिरीबाम ना मथंगसिना चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर सिंह ओइना दाइस तफमके थौरंगी चीफ गेस्ट ना मैरा चुखतुना थौरम अदु हौदोके तुंगदा थानिल थोक्सोम प्रेसिडेंट एमसो डिस्ट्रिक्ट कमिटी जिरीबाम ना फिराल चिंखतके लेखिद्रबा अमदी एमसो बो हौदोकपिरंबा सिंगदा इकाई खुमनबा उतुना मिनेरनि लेप्तुना इकाई खुमनबसु उतके एमसो टेक्नोपल डिस्ट्रिक्ट कमिटी ना सुसिंदुना ngasi मोरेगे इमा कोंदोंग लाइरंबी हराउबुंगदा ऑल मणिपुर स्टूडेंट्स यूनियन एमसो गे यांखै मंगारक सुबा मपोकुमन थौरम पांगथोखरे ngasi ki thoram aduda mitei council moregi general secretary and inaucha all community development organization moregi president TH buda amsu mayai loisangi organization secretary M Pravin amsu technopal district committee ge general secretary Mr Kartik na dais ki member oike
Thorong mari leina nga sigi dice members sing na wafung kaya thamkibaga loinana MSU gi maikaidigi cheng amade u chara kaya su yenthoki thoromadu da kha nongpok apunba nupilop nupi khunai chokhat lamjing lukki ima singsu sarukyaki UPF Manipur lingkhatkiba chahi kungani thoi mapung farakpagi thauram ngase kaisamthong laisom lairak machilda leiba UPF ki head office ta hanagi president Komdram Ratan UPF ki president W second na Chief Guest amasong President oikibaga loinana Advisor L Jadumane TH Mangi YK Duren Maitei PM Yaima Saha amade District Committee amade Local Council gi members singna saruyaduna pangthokre Chief Guest ki warolda TH Ratan na fogdorokibada UPF Manipur na sanglaba chahi kungani thoi sida Manipur miyam gi thabak thorom kaya da mangdil thana saruyaduna lakle COVID-19 na maram oiraduna hojik Manipur miyam gi Wakhalda Chauba Chamamnaba ama pokhale miyamgi wakhalda masing yamjadaba Manipur miyambu leina asina kayam siangada ge haibagi akiba pokhale haike thoromaduda W second na fongdorokibada chahi kungani thoi sida lebak miyamgi punna thabak tawminaduna mipal tangdaba maromdom lepchaba ngamnaba amade tinjang kaijangdaba khunayama oinaba ngasi fawbada UPF Manipur na chongshinduna lakle haike mana makha taraduna chauba Kudong tiba kaya tholiba sida COVID-19 gi achauba thodang loriba doctor nurse police amadi media gi mersingda lekai amadi miyamna tathiba midyeng yengduna makhoibo harassment piba COVID-19 hantananaba achauba maithinaba oirakna Kaksing High School 1984 metric batch ki mahiroi singna Manipur gi sangnai footballer ama oiriba aduga hojikna aruba fibamda naduna leiriba N Ramananda Singda sel gi tengbang oina lupa lising taraga chanipal khusinakre ngasigi senfam adu Diamond Radio gi anchor James Haikrujam gi kuthangda kongjom da leiba Diamond Radio gi office da mahiroi lup asina khusinakibane lamdam asida thogon ningdaba ain bu makhuta paiduna sanabagi case amada police na tata driver ama lupa lising manga piyu yadabadagi tamthina fubadagi laikan nakhibaga loinana masada yawba lupa lising anisu lawkre Thodo asida tha sigi kunga manga gi ahing nongyai pung taraga ni thoi muktabada Dimapur dagi lengoi puraga lakba mayang Imphal khela khong mamang lekai dagi MD Nasir chahi kuntrada mayang Imphal police ta ASI oiba ke Umarjit Kauba amana luchingba Pijam set pa kangbu amana gari khamlaga lupa lising manga pinana ba demand tauke driver asina sel yaude haibadagi tamthina fubaga loinana driver asigi masada yauba lupa lising ani su lauke paisa lauki haibasu kanamata da haidokpa yaroi haina su team maduna kihanki amaromda thodo asigi matangda police na thijilaba matungda thodo aduda chenari ba ASI Umarjit ngasi thabaktagi suspend taukhre hairi aroibada maroibo pawo mohanna pijari Chief Minister N. Biren Lupa crore chatruk nifugataret changna sagadaba surface minor irrigation scheme groundwater irrigation scheme amadi infrastructure project sing sanadonbagi urep uyung tamkre state asida COVID-19 laichanna sihan khiba mioi kungataret sukre loinana Chandel district ki Lamphau pasna khulgi chinglauda thaba mahi marong sing pak sanna mang takpagi yengsin binana ba mari leinaba department ki pungning chingsilakle Masih kita maktari mes Paodam loisindari me ambo mo na kurumjari